ꯑꯅꯥꯕꯗꯨ ꯈꯤꯇꯪ ꯍꯦꯟꯖꯜꯂꯝꯃꯦꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯅꯧꯕ ꯀꯦꯃꯣ ꯑꯃ ꯇꯦꯕ꯭ꯂꯦꯠ ꯑꯣꯏꯅ ꯄꯤꯔꯦ ꯃꯣꯏꯅ ꯇꯦꯕ꯭ꯂꯦꯠꯇꯣ ꯑꯣꯏꯅ ꯊꯥꯔꯦ ꯑꯗꯨ ꯇꯦꯕ꯭ꯂꯦꯠꯇꯣ ꯆꯥꯕ ꯍꯧꯔꯦ ꯑꯗꯨꯗꯨꯒꯤ ꯐꯖꯕ꯭ꯔꯥ ꯁꯤꯁꯤꯅꯦ ꯑꯁꯤꯁꯤꯅꯦ ꯍꯜꯂꯣ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯅꯅꯦ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯄꯨꯔꯛꯑꯦꯕꯀꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯒꯦꯅ ꯈꯜꯂꯒ ꯑꯩꯒꯤ ꯅꯨꯄꯥꯅꯅꯦ ꯁꯤꯡꯁꯦ ꯀꯦꯖꯤꯗ 60 ꯈꯛꯇ ꯄꯤꯔ ꯂꯩꯔꯝꯃꯦꯅ ꯂꯩꯔꯛꯑꯦꯕꯀꯣ ꯁꯤꯡ ꯀꯦꯖꯤ 2ꯅꯦꯕꯀꯣ ꯁꯤꯡ ꯀꯦꯖꯤ 2ꯁꯦ ꯅꯧꯕꯅꯤꯅꯅꯦ ꯁꯤꯡꯁꯦ ꯅꯧꯔꯤꯕꯀꯣ ꯑꯗꯨꯗꯨꯅ ꯊꯝꯕꯗꯗꯤ ꯄꯠꯀꯅꯤ ꯍꯥꯏꯕꯒꯤ ꯆꯥꯝꯊꯣꯛꯑꯒ ꯄꯠꯇꯅꯕ ꯑꯩꯈꯣই ꯆꯥꯝꯊꯣꯛꯑ ꯁꯦꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯄꯨꯔꯛꯄꯅꯤ ꯃꯌꯥꯝꯅ ꯈꯔ ꯀꯥꯟꯅꯒꯗ꯭ꯔꯥꯅ ꯄꯨꯔꯛꯏꯅꯦ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯆꯥꯝꯅꯅꯦ ꯁꯦꯝꯅ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦꯕꯀꯣ ꯁꯤ ꯁꯦꯝꯅ ꯍꯥꯏꯔꯛꯀꯦꯕ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩ ꯅꯝꯗꯣꯏꯅꯣ ꯂꯩꯇꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯁꯤꯁꯦ ꯄꯨꯔꯛꯄꯅꯦ ꯑꯩꯅ ꯔꯤꯜꯁ ꯑꯃꯈꯛ ꯊꯥꯒꯠꯄꯗꯣ ꯑꯗꯨꯗ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯣ ꯍꯥꯏꯕꯗꯨꯗ ꯑꯩ ꯊꯥꯒꯠꯂꯛꯄꯅꯦ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯨꯗꯕꯩ ꯃꯔꯝꯁꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯕꯀꯣ ꯑꯩ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯑꯩꯅ ꯁꯤ ꯁꯦꯝꯅꯅꯦ ꯇꯧꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯁꯤꯗ ꯁꯤꯡ ꯂꯩꯔꯦ ꯏꯁꯤꯡ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯝꯇ ꯆꯥꯝꯒꯗꯕꯅꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯕꯀꯣ ꯑꯗꯨꯅ ꯃꯥꯡꯒꯣꯟꯗ ꯍꯦꯛꯇ ꯇꯧꯁꯜꯂꯦ ꯑꯩ ꯐꯣꯟꯗꯁꯨ ꯃꯌꯦꯛ ꯈꯔ ꯁꯦꯡꯕ ꯋꯥꯠꯂꯦꯕꯀꯣ ꯁꯨꯝ ꯁꯦꯡꯗꯣꯔꯛꯇ꯭ꯔꯦ ꯃꯌꯦꯛꯁꯦ ꯑꯗꯨꯗꯨꯅ ꯎꯔꯨꯝꯒꯨꯝꯕꯗ ꯅꯝꯃꯗꯤ ꯈꯔ ꯍꯦꯜꯂꯦꯕꯀꯣ ꯃꯌꯦꯛꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦꯕ ꯑꯗꯨꯗꯨꯅ ꯑꯩ ꯁꯤꯡꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯤꯡ ꯆꯥꯝꯕ ꯍꯥꯏꯁꯤ ꯑꯗꯨꯝ ꯈꯪꯉꯕꯅꯤꯗ ꯀꯃꯥꯏꯅ ꯆꯥꯝꯗꯣꯏꯅꯣ ꯑꯗꯨꯗ ꯑꯩ ꯈꯨꯆꯥꯝꯁꯤꯒ ꯃꯌꯥꯝ ꯈꯨꯆꯥꯝꯒ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯉꯣꯀꯣ ꯑꯩꯅ ꯆꯥꯝꯕꯁꯤꯗꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯝꯃꯦꯕꯀꯣ ꯌꯨꯝꯒꯤ ꯕꯕꯥꯅꯒ ꯊꯥꯏꯅ ꯌꯨꯝꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯀꯥꯟꯗ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯆꯥꯝꯃꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯆꯥꯝꯃꯦ ꯃꯥꯗꯤ ꯍꯩꯖꯤꯜꯂꯒꯦꯀꯣ ꯁꯨꯃꯥꯏꯅ ꯍꯩꯖꯤꯜꯂꯅꯤ ꯁꯤ ꯀꯣꯝꯄꯥꯛꯁꯦ ꯁꯤꯖꯤꯟꯅꯒꯟꯗꯕꯒꯤ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯑꯗꯣ ꯑꯩ ꯁꯤꯁꯤꯡꯁꯦ ꯁꯤ ꯆꯥꯝꯗꯣꯏꯅꯤꯀꯣ ꯊꯨꯅ ꯆꯥꯝꯃꯛꯀꯦ ꯌꯦꯡꯉꯣꯕ ꯑꯩ ꯀꯃꯥꯏꯅ ꯆꯥꯝꯒꯦꯗꯣ ꯃꯌꯥꯝꯁꯨ ꯑꯩ ꯁꯤ ꯆꯥꯝꯕ ꯆꯥꯝꯗꯦ ꯃꯌꯥꯝꯁꯨ ꯆꯥꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯨꯗꯤ ꯕꯕꯥꯅ ꯑꯗꯨꯝ ꯆꯥꯝꯃꯦꯕ ꯁꯤꯁꯦ ꯌꯨꯝꯗ ꯂꯩꯔꯤꯀꯥꯟꯗ ꯑꯁꯨꯃꯥꯏꯅ ꯕ꯭ꯔꯁ ꯇꯧꯔꯦꯗꯅ ꯁꯨꯃꯥꯏꯅ ꯁꯦꯡꯅ ꯆꯥꯝꯗꯣꯏꯅꯤ 2-3 ꯁꯨꯝ ꯆꯥꯝꯃꯀꯥꯟꯗ ꯁꯦꯡꯉꯀꯥꯟꯗ ꯁꯣꯏꯔꯒ ꯐꯧꯗꯣꯛꯇꯣꯏꯅꯦꯕ ꯏꯔꯥꯏ ꯂꯥꯏꯕꯣꯅꯤꯗ ꯍꯥꯏꯗꯤ ꯄꯨꯝꯗꯅꯕꯅꯦꯕꯀꯣ ꯁꯤꯗꯤ ꯈꯤꯇꯪꯁꯨ ꯅꯧꯔꯤꯕꯅꯤꯅ ꯈꯔꯁꯨ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯍꯥꯏꯗꯤ ꯐꯨꯝꯃꯒ ꯊꯝꯕ ꯈꯣꯠꯄꯗꯣ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯐꯨꯝꯃ ꯊꯝꯕꯕꯨꯗꯤ ꯌꯥꯏꯌꯦ ꯁꯤꯖꯤꯟꯅꯕꯗꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩ ꯑꯃꯨꯛꯇ ꯐꯨꯝꯃꯒꯗꯤ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤꯕ ꯊꯝꯗ꯭ꯔꯤꯕ ꯑꯗꯨ ꯁꯤꯡꯁꯤꯗꯤ ꯌꯥꯝ ꯗꯔꯀꯥꯔꯗꯅ ꯍꯥꯏꯗꯤ ꯇꯥꯡꯉꯤꯕ ꯍꯦꯛꯇ ꯑꯗꯨꯅ ꯁꯤꯡꯁꯤꯗꯤ ꯗꯔꯀꯥꯔꯅꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯈꯣই ꯗꯗꯥꯗꯤ ꯂꯣꯛ ꯈꯔ ꯈꯨꯒꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯥꯗꯤ ꯑꯗꯨꯝ ꯉꯥꯏꯇ ꯑꯗꯨꯝ ꯎꯝꯕ ꯑꯗꯨ ꯁꯤꯡꯁꯦ ꯂꯧꯊꯣꯛꯑꯒꯀꯣ ꯎꯝꯕ ꯁꯥꯏꯕ ꯑꯗꯨꯝ ꯇꯧꯋꯦ ꯃꯥꯁꯦ ꯑꯗꯨ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯦꯞꯈꯤꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯏꯟꯇꯔꯦꯁ ꯂꯩꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯩꯀꯣ ꯏꯀꯣꯟ ꯍꯥꯏꯔꯒꯦ ꯁꯤꯁꯦ ꯑꯗꯨꯝ ꯈꯔ ꯂꯣꯏꯈꯤꯒꯦ ꯁꯤꯡꯁꯦ ꯗꯔꯀꯥꯔ ꯉꯥꯛꯇꯅꯤꯀꯣ ꯏꯃꯨꯡꯗꯗꯤ ꯍꯥꯏꯗꯤ ꯏꯟꯁꯥꯡ ꯊꯣꯡꯉꯁꯨ ꯁꯤꯡ ꯆꯪꯉꯦ ꯆꯝꯊꯣꯡ ꯊꯣꯡꯉꯁꯨ ꯑꯗꯩ ꯊꯥꯎ ꯉꯧꯔꯁꯨ ꯁꯤꯡꯁꯦ ꯆꯪꯉꯤꯀꯣ ꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯁꯤꯡꯁꯦ ꯐꯖꯅ ꯆꯥꯏ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯅꯗꯤ ꯁꯤꯡꯁꯦ ꯇꯥꯡꯉꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯠꯇ꯭ꯔꯥ ꯇꯥꯡꯕ ꯄꯣꯠ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯍꯣꯡꯉꯤꯀꯥꯟꯗ ꯂꯩꯁꯜꯂꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯑꯁꯦ ꯑꯩ ꯃꯊꯪ ꯇꯧꯔꯛꯀꯦꯀꯣ ꯕꯣꯔꯤꯡ ꯆꯨꯗꯅꯕꯁꯨ ꯑꯩ ꯇꯧꯔꯛꯀꯦꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯦꯞꯈꯤꯕꯒꯤ ꯃꯇꯥꯡꯗꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕꯀꯣ ꯚꯤꯗꯤꯑꯣ ꯂꯦꯞꯈꯤꯕꯒꯤ ꯃꯇꯥꯡꯗꯤ ꯑꯇꯩ ꯀꯩꯝ ꯅꯠꯇꯦꯕ ꯑꯩꯒꯤ ꯆꯦꯛ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗꯣ ꯑꯗꯨꯗ ꯑꯩꯒꯤ ꯗꯣꯛꯇꯔꯅ ꯑꯩꯒꯤ ꯑꯅꯥꯕꯗꯨ ꯈꯤꯇꯪ ꯍꯦꯟꯖꯜꯂꯝꯃꯦꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯅꯧꯕ ꯀꯦꯃꯣ ꯑꯃ ꯇꯦꯕ꯭ꯂꯦꯠ ꯑꯣꯏꯅ ꯄꯤꯔꯦ ꯃꯣꯏꯅ ꯇꯦꯕ꯭ꯂꯦꯠꯇꯣ ꯑꯣꯏꯅ ꯊꯥꯔꯦ ꯑꯗꯨ ꯇꯦꯕ꯭ꯂꯦꯠꯇꯣ ꯆꯥꯕ ꯍꯧꯔꯦ ꯑꯗꯨꯗꯨꯒꯤ ꯀꯦꯃꯣ ꯇꯦꯕ꯭ꯂꯦꯠꯅꯤꯅ ꯃꯥꯒꯤ ꯔꯤꯌꯦꯛꯁꯟ ꯈꯔ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯌꯥꯝ ꯀꯟꯗꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯈꯤꯇꯪ ꯈꯔꯗꯤ ꯇꯧꯔꯦ ꯑꯗꯨꯒꯤ ꯔꯤꯌꯦꯛꯁꯟꯗꯣ ꯑꯗꯨꯒꯤ ꯋꯥꯕꯒ ꯑꯗꯨꯗꯨꯒ ꯕꯕꯥ ꯅꯥꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯁꯥ ꯁꯣꯟꯕ ꯑꯍꯟ ꯑꯣꯏꯕꯒꯤ ꯃꯁꯥꯗꯣ ꯁꯣꯟꯖꯜꯂꯦꯕꯀꯣ ꯃꯁꯥ ꯁꯣꯟꯖꯜꯂꯕꯅꯤꯅ ꯃꯥꯁꯦ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯦꯕꯀꯣ ꯍꯥꯏꯗꯤ ꯃꯊꯟꯇ ꯆꯥꯕ ꯈꯣꯠꯄꯗꯣ ꯁꯦꯡꯗꯕ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯤ ꯑꯃꯅ ꯐꯝꯃꯒ ꯁꯪꯉꯒ ꯐꯨꯟꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯤ ꯏꯟꯕꯃꯛꯇꯤ ꯏꯟꯗ꯭ꯔꯒꯁꯨꯀꯣ ꯑꯗꯨꯒꯤ ꯇꯣꯏꯂꯦꯠ ꯆꯪꯉꯒꯁꯨ ꯑꯩꯈꯣꯏꯅ ꯄꯨꯁꯟꯕꯤꯕ ꯈꯔ ꯌꯦꯡꯕꯤꯕ ꯁꯪꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯔꯦ ꯑꯗꯨꯗꯨꯒꯤ ꯑꯩꯁꯦ ꯑꯦꯗꯖꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ
ꯀꯩ ꯍꯥꯏꯅ ꯍꯥꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯍꯟꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯁꯦ ꯃꯥꯒꯤ ꯃꯥꯅ ꯇꯧꯕꯁꯤꯗ ꯑꯩ ꯑꯗꯨꯝ ꯆꯦꯟꯅꯔ ꯂꯩꯔꯦꯕ ꯍꯥꯏꯗꯤ ꯑꯩ ꯅꯠꯇ꯭ꯔꯁꯨ ꯃꯤ ꯑꯗꯨꯝ ꯆꯦꯟꯅꯔ ꯂꯩꯔꯦ ꯑꯗꯣ ꯑꯌꯥꯝꯕꯅ ꯑꯩꯒ ꯂꯩꯕꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯉꯝꯗꯦꯕ ꯑꯗꯨ ꯑꯩꯁꯨ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒ ꯀꯩꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯅꯝꯗ꯭ꯔꯤꯀꯥꯟꯗꯗꯤꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯅꯝꯅꯤꯡꯉꯦꯕ ꯍꯥꯏꯗꯤ ꯑꯩ ꯁꯣꯁꯤꯌꯦꯜ ꯏꯟꯇꯔꯦꯛꯁꯟꯁꯦ ꯄꯥꯝꯃꯦ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯊꯣꯛꯑꯒ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯁꯦ ꯑꯩ ꯄꯥꯝꯃꯦꯕꯀꯣ ꯋꯥꯈꯜꯁꯦ ꯍꯥꯏꯗꯤ ꯑꯩ ꯊꯕꯛ ꯑꯃ ꯀꯩ ꯑꯃ ꯇꯧꯔꯒ ꯈꯣꯠꯂꯒ ꯂꯩꯕ ꯅꯠꯇ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯃꯇꯝꯁꯦ ꯁꯨꯝ ꯃꯌꯥꯝꯒ ꯄꯨꯟ ꯆꯠꯃꯤꯟꯅꯕꯁꯦ ꯑꯩ ꯄꯥꯝꯃꯦ ꯑꯗꯣ ꯄꯥꯝꯃꯒꯁꯨ ꯊꯕꯛ ꯑꯃ ꯇꯧꯔꯀꯥꯟꯗ ꯌꯥꯗꯕꯗꯣ ꯍꯦꯛꯇ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ 이라이 라이니 가이 칼라메부고 ꯑꯗꯨꯝ ꯉꯝꯃꯛꯇꯦꯕꯀꯣ ꯍꯥꯏꯗꯤ ꯉꯝꯃꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯕꯒ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯇꯧꯕꯒ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯗꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯃꯌꯥꯝ ꯆꯥꯕꯅꯤꯅ ꯑꯗꯨꯒ ꯏꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯀꯥꯟꯗꯗꯤ ꯐꯣꯟꯗꯣ ꯌꯦꯡꯅꯤꯡꯕ꯭ꯔꯥ ꯑꯗꯣ ꯅꯠꯇ꯭ꯔꯥ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯇꯧꯔꯝꯒꯅꯤ ꯁꯤꯁꯦ ꯅꯠꯇ꯭ꯔꯥ ꯌꯦꯡꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯤꯅꯦꯕ ꯐꯣꯟꯁꯤꯗ ꯍꯦꯛꯇ ꯑꯩꯈꯣꯏ ꯏꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯀꯥꯟꯗꯗꯤ ꯐꯣꯟꯁꯤꯗ ꯀꯔꯤꯝ ꯌꯦꯡꯅꯤꯡꯉꯥꯏ ꯌꯥꯎꯗꯦ ꯌꯦꯡꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯄꯣꯠꯇꯦ ꯑꯗꯨꯗꯨꯅ ꯑꯗꯨꯃꯥꯏꯅꯒꯤ ꯇꯥꯏꯞꯇ ꯑꯩꯁꯨ ꯐꯣꯟꯗꯣ ꯌꯦꯡꯅꯤꯡꯉꯛꯇꯕ ꯄꯥꯏꯅꯤꯡꯉꯛꯇꯕꯒꯨꯝꯕ ꯇꯧꯕ ꯑꯗꯨꯗꯒꯤ ꯚꯤꯗꯤꯑꯣꯗꯣ ꯊꯣꯛꯈꯤꯕꯅꯦ ꯑꯗꯣ ꯑꯩꯅ ꯔꯤꯜꯁ ꯑꯃ ꯊꯥꯒꯠꯄꯗꯨꯗ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯣ ꯍꯥꯏꯗꯤ ꯁꯤꯁꯇꯔ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯌꯥꯝ ꯑꯃꯅ ꯏꯆꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯑꯗꯩꯗꯤ ꯀꯨꯏꯔꯦ ꯎꯈꯤꯗꯕ ꯈꯣꯠꯈꯤꯗꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯣ ꯍꯥꯏꯕꯗꯣ ꯀꯌꯥꯝ ꯍꯥꯏꯗꯤ ꯑꯁꯦꯡꯕꯒꯤ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯕꯁꯨ ꯂꯩꯔꯤ ꯍꯥꯏꯗꯤ ꯑꯩꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯅꯨꯡꯁꯤꯕꯤꯕꯁꯨ ꯂꯩꯔꯤꯕꯣꯏꯅ ꯈꯜꯂꯦꯕ ꯈꯪꯕ ꯚꯤꯗꯤꯑꯣꯗꯣ ꯊꯥꯒꯠꯄ ꯀꯥꯟꯗ ꯑꯗꯨꯗ ꯑꯩꯁꯦ ꯑꯗꯨꯝ ꯈꯜꯂꯛꯄꯅꯦ ꯚꯤꯗꯤꯑꯣꯁꯦ ꯀꯩ ꯅꯝꯁꯤꯒꯦ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂ ꯂꯩꯕ ꯑꯗꯨꯗ ꯄꯪꯅꯝ ꯅꯝꯕꯁꯨ ꯇꯜꯂꯤꯗꯅ ꯍꯥꯏꯗꯤ ꯆꯥꯕꯩ ꯑꯃꯨꯛ ꯅꯝ ꯐꯤ ꯁꯦꯠꯄꯩ ꯑꯃꯨꯛ ꯅꯝ ꯑꯁꯥꯏ ꯆꯠꯄꯩ ꯑꯃꯨꯛ ꯅꯝ ꯇꯧꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯗꯨꯒꯤ ꯑꯩꯁꯦ ꯀꯩ ꯅꯝꯁꯤꯒꯦ ꯃꯌꯥꯝꯗꯁꯨ ꯈꯤꯇꯪ ꯀꯥꯟꯅꯕ ꯌꯥꯕ ꯑꯗꯨꯒ ꯑꯩꯅ ꯎꯠꯂꯤ ꯄꯣꯠꯇꯨꯅ ꯃꯌꯥꯝꯗ ꯀꯥꯟꯅꯗ꯭ꯔꯒꯗꯤ ꯀꯩ ꯇꯧꯅꯤ ꯍꯥꯏꯗꯤ ꯍꯣꯏ ꯑꯩ ꯃꯦꯃꯣꯔꯤꯁ ꯑꯣꯏꯅꯅꯕ ꯑꯩ ꯃꯔꯛꯇ ꯈꯔ ꯊꯥꯒꯠꯄꯗꯨ ꯅꯠꯇꯕꯀꯣ ꯁꯨꯝ ꯀꯩ ꯍꯥꯏꯗꯤ ꯑꯩ ꯋꯥꯈꯜꯅꯤꯀꯣ ꯁꯤꯁꯤꯅ ꯑꯩꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤꯅ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯑꯃ ꯁꯤꯁꯤ ꯇꯧꯔꯗꯤ ꯌꯥꯏ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯏ ꯍꯥꯏꯕꯗꯣ ꯈꯪꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨ ꯈꯛꯇ ꯄꯥꯝꯃꯦꯕ ꯑꯩꯁꯨ ꯑꯗꯨꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯃꯥꯏꯅ ꯄꯥꯝꯃꯝꯒꯗ ꯈꯟꯕꯩꯅꯤꯀꯣ ꯑꯗꯨ ꯈꯪꯗꯦ ꯑꯩꯗꯤ ꯑꯇꯩꯗꯤ ꯑꯗꯨꯗꯨꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯜꯂꯒ ꯂꯩꯕ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯅꯍꯥꯟꯁꯦ ꯅꯝꯒꯦꯅ ꯇꯧꯔꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨ ꯏꯁꯥꯁꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯉꯔꯥꯡꯁꯦ ꯄꯣꯊꯥꯔꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯛꯏꯅꯦ ꯑꯗꯨꯅ ꯁꯤ ꯆꯥꯝꯕ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦꯀꯣ ꯁꯤꯅ ꯁꯦꯀꯦꯟ ꯇꯥꯏꯝ ꯑꯅꯤꯔꯛ ꯁꯨꯕ ꯆꯥꯝꯗꯣꯏꯅꯤ ꯑꯍꯥꯟꯕꯩ ꯂꯣꯏꯈ꯭ꯔꯦ ꯑꯅꯤꯔꯛ ꯁꯨꯕꯗꯅ ꯁꯤ ꯋꯥꯠꯍꯧꯔꯤ ꯁꯔꯨꯛꯁꯤꯡꯁꯦ ꯑꯃꯨꯛ ꯆꯥꯝꯊꯣꯛꯑꯅꯤ ꯌꯥꯝ ꯅꯧꯕꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯤꯁꯦ ꯁꯤꯗꯤ ꯀꯣꯛꯎ ꯌꯥꯗꯦ ꯁꯣꯏꯗꯠꯈ꯭ꯔꯅꯤ ꯍꯣꯔꯦꯟ ꯌꯥꯝ ꯅꯧꯕꯗꯤ ꯅꯠꯇꯦ ꯃꯁꯤ ꯅꯧꯔꯗꯤ ꯃꯀꯨꯁꯦ ꯆꯠꯈ꯭ꯔꯅꯦꯕ ꯑꯩ ꯉꯁꯥꯏ ꯕ꯭ꯔꯁ ꯇꯛꯄꯁꯤꯡꯗꯣ ꯆꯠꯇꯦꯕ ꯃꯥꯁꯦ ꯌꯥꯝ ꯅꯧꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯏ ꯃꯊꯪ ꯑꯃꯨꯛ ꯂꯣꯏꯔꯀꯥꯟꯗ ꯌꯦꯡꯍꯜꯂꯒꯦ Kaya nag-uubos ka pa rin. So, what is ka pa rin? Kaya tꯧꯕꯒ ꯍꯥꯏꯅ Sisit ka naman. ꯑꯩ ꯆꯥꯛ ꯊꯣꯡꯕ ꯆꯪꯉꯤꯀꯥꯟꯗꯅꯦ ꯊꯅꯝꯕꯅꯦꯕ ꯆꯥꯝꯊꯣꯛꯑꯒ ꯗꯗꯥꯅ ꯁꯣꯏ ꯂꯩꯔꯝꯃꯦ ꯃꯥ ꯉꯁꯥꯏ ꯆꯥꯝꯍꯧꯕꯗꯣ ꯑꯗꯩ ꯑꯗꯨꯝ ꯃꯥ ꯁꯣꯏꯕꯤꯔꯒꯦꯅ ꯁꯣꯏꯗꯣꯛꯄꯤ ꯂꯩꯔꯝꯃꯦ ꯑꯌꯥꯝꯕ ꯃꯥ ꯂꯣꯏ ꯆꯥꯏꯈ꯭ꯔꯦ ꯃꯈꯨꯠ ꯁꯣꯛꯄꯗꯩ ꯆꯪꯈ꯭ꯔꯦ ꯈꯇꯪ ꯂꯦꯝꯍꯧꯕꯗꯣ ꯑꯩꯅ ꯂꯣꯏ ꯆꯥꯏ ꯁꯣꯏꯗꯣꯛꯈ꯭ꯔꯦ ꯂꯣꯏꯔꯦ ꯊꯝꯃꯅꯤ ꯁꯤꯁꯨ ꯐꯧꯗꯣꯛꯑꯗꯣꯏꯅꯤ ꯑꯗꯨꯒ ꯀꯪꯍꯟꯈ꯭ꯔꯒꯗꯣꯏꯅꯤ ꯐꯧꯗꯣꯛꯑ ꯀꯪꯍꯜꯂꯒꯅꯦ ꯄꯨꯛꯀꯪ ꯀꯪꯉꯀꯥꯟꯗꯨꯗ ꯀꯧꯇꯥ ꯑꯃꯗ ꯐꯖꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂ ꯊꯝꯗꯣꯏꯅꯤ
ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯔꯒ ꯏꯟꯖꯥꯡ ꯊꯥꯛꯑꯁꯨ ꯌꯥꯔꯦ ꯑꯗꯒꯤ ꯄꯥꯎꯗꯔ ꯑꯣꯏꯅ ꯍꯥꯞꯄꯁꯨ ꯌꯥꯔꯦ ꯄꯥꯎꯗꯔ ꯑꯣꯏꯅ ꯁꯦꯝꯃꯁꯨ ꯌꯥꯔꯦ ꯂꯣꯛ ꯈꯨꯕꯩ ꯆꯥꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯗꯗꯥꯗꯤ ꯂꯧꯊꯣꯛ ꯌꯥꯝ ꯆꯥꯏ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯤꯡꯖꯦꯟꯒ ꯍꯧꯖꯤꯛ ꯐꯅꯦꯛ ꯇꯥꯏꯕ ꯂꯧꯕ ꯂꯥꯛꯑꯦ ꯐꯅꯦꯛ ꯇꯥꯏꯔꯝꯕꯅꯤ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯇꯥꯏꯔꯝꯕꯅꯦꯕ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯝ ꯆꯠꯇꯕ ꯉꯁꯤ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯗꯨꯒꯤ ꯊꯣꯛꯂꯛꯑꯦ ꯊꯔꯣ ꯂꯤꯡꯖꯦꯟꯒꯤ ꯏꯁꯩ ꯑꯝꯇ ꯇꯥꯁꯤ ꯃꯌꯥꯝ ꯃꯣꯏ ꯃꯔꯣꯜꯅꯤꯅꯦ ꯁꯤꯗꯤ ꯍꯣꯔꯦꯟ ꯐꯅꯦꯛꯇꯣ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯐꯅꯦꯛ ꯂꯧꯕ ꯆꯠꯂꯨꯕꯗꯣ ꯍꯜꯂꯛꯑꯦꯕꯀꯣ ꯐꯅꯦꯛꯇꯣ ꯁꯤꯁꯦ ꯐꯖꯕ꯭ꯔꯥ ꯁꯤꯁꯤꯅꯦ ꯑꯁꯤꯁꯤꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅꯦ ꯁꯥꯗꯥꯟ ꯋꯥꯟ ꯄ꯭ꯂꯥꯏꯗ ꯂꯤꯔꯦꯟ ꯐꯦꯟꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯁꯨ ꯁꯤꯁꯨ ꯋꯥꯟ ꯄ꯭ꯂꯥꯏꯗ ꯂꯤꯔꯦꯟ ꯐꯦꯟꯗꯣꯏꯅꯦ ꯁꯤꯁꯦ ꯏꯪꯉꯦꯕꯀꯣ ꯁꯤꯒꯨꯝꯕ ꯐꯅꯦꯛ ꯁꯦꯠꯄꯁꯤꯅꯅꯦ ꯏꯪꯉꯦꯕ ꯂꯪꯖꯝ ꯇꯥꯏꯞ ꯇꯧꯗ꯭ꯔꯥ ꯁꯦꯠꯄ ꯅꯨꯄꯤꯈꯩ ꯂꯣꯏ ꯈꯪꯉꯝꯃꯅꯤ ꯐꯖꯕ꯭ꯔꯥ ꯁꯤꯁꯦ ꯀꯩꯅꯣꯅꯦ ꯑꯃ ꯁꯨꯠ ꯐꯤꯅ ꯑꯃꯨꯛꯀ ꯐꯖꯖꯥꯠꯅꯤ ꯑꯗꯨꯒ ꯁꯤꯅ ꯐꯅꯦꯛ ꯁꯤꯁꯨ ꯐꯅꯦꯛ ꯆꯅꯥꯡ ꯊꯥꯕꯩꯅꯤꯀꯣ ꯃꯥꯏꯁꯤꯗ ꯑꯗꯨ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯁꯨꯔꯒ ꯏꯁꯇꯤ ꯇꯛꯈꯤꯗ ꯋꯥꯠꯂꯤ ꯂꯣꯏꯅꯃꯛ ꯉꯧꯊꯣꯛꯇ꯭ꯔꯥ ꯑꯗꯨ ꯐꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯩ ꯃꯣꯏꯁꯨ ꯈꯪꯕ꯭ꯔꯥ ꯐꯤꯁꯦ ꯌꯥꯝ ꯐꯖꯖꯥꯠꯅꯤ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯅꯦꯛꯁ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯀꯩ ꯅꯝꯃꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯈꯪꯅꯤꯡꯕ ꯋꯥꯍꯪ ꯑꯣꯏꯔꯁꯨ ꯂꯩꯗꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯕ ꯌꯥꯕ ꯑꯣꯏꯔꯒꯁꯨ ꯁꯦꯝꯃꯛꯀꯦ ꯑꯗꯨꯒ ꯆꯤꯟꯅ ꯑꯗꯨꯝ ꯈꯨꯝꯕ ꯌꯥꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯈꯨꯝꯃꯛꯀꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯇꯧꯍꯟꯅꯤꯡꯕ ꯀꯩ ꯂꯩꯒꯦꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯌꯥꯝꯒꯤ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯌꯥꯔꯤꯈꯩ ꯂꯦꯞꯇꯅꯕ ꯑꯩꯁꯨ ꯀꯣꯛꯁꯦ ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯈꯜꯂꯗꯣꯏꯅꯤ ꯀꯩ ꯚꯤꯗꯤꯑꯣ ꯁꯦꯝꯁꯤꯒꯦꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ